누미라시다 야리보마카이 아이코이 샤기 오이바 신타싱아두기 덤비라마칸다 아푼바기 좀 공set다시다 마풍 파나 서룩 야나바 신타 레피두나 동안바 아이코이 신펌들 레비리부싱나 서룩 야 비우 인디아 고메나 울라이바 아줌라바 시금라바 폴리시 시기 마이옥다 아이코이 땅두 레이타바 잉타파 마니푸리 쿠나야마 아이코이 락나보 호나바다 아이코이 푸나마키 오이바 로콤 토파 더가이싱나두 로미나라칸다 지금 비범 마시야 투모탐다 인디아 고민기 와클론 마시기 폴리시 코인 라우리바 롤세 마시 구덕덕이 레포 하이바 마니푸르 미ям기 오이바 툰바 보이스마 이코이 라우미나바기 당아이 파다바두 마니푸르 미ям덕이 파우럭구두나 미ям기 오이바 그 아푼바 마니푸르 kunaai Manipur si apun ba Manipur mausha kum ba Manipur ma ehna ba musuk Manipur si kanna bugi na mukta ikoi Manipur kan ba khongsa tama koi lai ba January ki tang ku drama thoi tang jin me ki ayu kung drama thoi degi koi thau ground di boraga Imphal gi manung si da chalaga ai koi kumal lampak ta ikoi losil la ko miyang go pho pangthuaga koi sigumba miyang go ba kholau ai budi kai no ha kanda India government Chin Kuki narco terrorism sizinarkanda mitam miyamda landari basi ekoi kudaktagi lepkadabani musung masi tokadabani musung micham ekoi sigumba crisis sina maram orakanda ekoi mayum makai da leifam leitadana ekoi leiriba adunglaba IDB singa se ekoi magi maram damda athuba matamda halanaba government na lokatpom thokpa makoi gi oiba thogai singa do lokot pigadabani amasung highway singda ekoi apunba ekoi miyam gi oiba koi chatliba lambi se free movement le helakanda koi highway singa sida ekoi chathok chasin tawbada apunba le hendana ba India government na thuma tamda honagadabani haiba koi dumno kholausing amasung Manipur se leminariba sahi kaya dagi leminaraba kanglu purup singa sigi nungsi sanaba singa se tadatnaba thugainaba India government na ekoi honoroi dabani ekoi punna hingna bona bada ekoi punbagi kholau lauminna ba changi haiba koi khonjel asipu ba kholau asipu ba dunglo khongchat asi mayam hubna ekoi chanmina duna India gi dungla ba leingakta sapu saitheng ama piba dum kholau ama oinabgi damakta miyam goi ba sinjari ba asigum ba khongchat asida iramdam sida leibiri ba maruoina lei tongan ba sinbhamda leibiri ba ifurup sa kuding mangna kanglu furup kuding mangna ai numira sida ai koi punna saruk yaminara kanda ai koi angamba ishagi oi ba penda ba India government ulai ba ajumla ba sigumla ba policy sigi mayokta koi tangdu leita ba ing tapa Manipuri kunai ma ai koi lakna bo hona bada ai koi punama ki oi ba lokhom tokpa thogai singa du lominara kanda ai koi sigumba rally sina ai koi tungda hena Manipuri kunaibu tangdu leita ba ing tapa koi kam koi purup masel gi marakta nungsi sanana lemina ba oirakna bhona ba amadi Indiana sigumba silibo policy singe se koi punna khangmina bogaloina na masigumba policy sigi mayokta leiriba kanglup khurup ki silinau singe sina lemina si amasung kanagumbi vested interest ta thabak toba kanggu singi adumlaba wakhlonda ekoigi sahi ke hagi leminaraba puwarigi leminaraba ekoigi sana chinaba se manganaba honarakpa singa sigi mayokta ekoi punna leminabagi numitama asigi numirasida oiminaduna ekoi khongchat asi mapung phana janminasi haiba wafam sima ina pokomigi maikai diga hanba thamjage hairiba mifam asigu tongan ba aina ngasai hana haijakre club organization maira paibi tongan ba school college gi mairosing tongan ba community singi leiriba Manipur da kundariba ekoi community gi isilina punamakna ekoi amatoi ba lingjen na do unmina duna ekoi tangdu leita ba Manipur kunai mo oina ba hona ba da mayam mateng pangbiu amusung masi gi tholom masi silakpa matamda wakhan gi pungning gi amusung financial gi oiba khuding maksing ase miyam na mateng pangbiduna sigumba khongchat Manipur kan bu khongchat ase mapung phan biu haiduna Manipur miyam da mukhanai anongna paujena si pijari aduga numira sida yaribo makai ekoi shagi oiba sintha singadu gi thambiramakanda apunbagi ajumba khongchat asida mapung phana saruk yanaba sintha lepiduna tongan ba ekoi gi sinphamda lebiri bisingna saruk ya biu transport ama ekoi leiriba gari gi transport ki association sing
nasu mi sing honto honjin tawbada asiyum lakthok laksin tawbada ahen ba hanadagi su mateng kaya panga laibe sing du en mateng pangbira kanda mapung phaba miyamgi khongsetama oinabu honabada punna support tawminasi amasung punna saruk yaminasi haiba wakomsi ai tentang nama khongsil thamjagi ako makita ng sige. Kung gisapang kahit na ba malipuwa mo ito yung natuwa. Dagi himin na ba yellow wing fruit pun himin na ba apple dum gi mai gi kai mo. अखोई ना एनी कंडीशन दा मणिपुर थुगाई ना बा सिलकपा मदुगी मायोग ता लाको खुदिंग मै कोई दा करिगुमा मखल मते की कंप्रोमाइज लाइते अखोई दि मदु यारो है बदुनी एनी पॉलिटिकल पार्टी की ओइबा मखोई की डिसीजन दुदि मखोई लौजगदबनी अदुगा मसी थुगाई ना बखोना रखपदा अखोई की ओइबदि मियाम लेपाक मियाम गो लोइना ना अखोई ngasi फावबदा मदुगी मायोग ता जंगसल लिबा लाइबा लावरगा लाइबा खलाउसिंग असे अखोई की ओइबा मै कई दि अखोई अहोंग मत कंप्रोमाइज लेरोय है वाफम से मरम दी कनो कान पॉलिटिकल पार्टी की तोंगान तोंगान मागी डिफरेंस ओपिनियन पॉलिटिकल पार्टी सिंग द लेरम पे अदु मागी ओनी अतो कांगलुप सिंग दसु मागी कांगलुप तुगी बेस्टेड इंटरेस्ट थवक तो खरना मागी बेस्टेड इंटरेस्ट मणिपुर तुगाई द कोनर पे याय मदु कोनर इबसिंग दुगी मायोक्ता मणिपुर मियाम न यादे है बसिगी की खलाओसी ngasi maksu kokomina मदुगी स्टैंड लेपगले अदुना any political party की मरक्ता लाइव पोसिंग दो मधु मकोई मसा मसाना लौजगदबा डिसीजन नि दुग मधुगी मायोक्ता मधुने हेन अकोई लेपाक मियाम द काइनबो होनरगदी मधुगी मायोक्ता कोकोमिना मतम सुपद लेपगले या वखम अदुगुम political party तुगी मायोक्ता कोकोमिना लेपनि हाइदोरा नतरा तुगी मायोक्ता लेपनि हाइदोरा पोती हंगिबो क्वेश्चन दो अखोइना पॉलिटिकल पार्टी जिंग तुगी मागी लाइरिबा हुजिकी लाइनरिबा क्राइसिस सिदा दि तोंगान तोंगान बा कम्युनिटी सिंग की ओपिनियन में आम लाइनरे अदुना मागी कम्युनिटी सिंग दु लाइरिबा पॉलिटिकल पार्टी सिंग सिदा यावरिबा कम्युनिटी सिंग दुगी मागी इन्वेस्टेड इंटरेस्ट ngangi पोतु मदुगी पोतु कदाई भावबा पॉलिटिकल पार्टी तुगी डिसीजन नो हाइबा पोतु खंगदबनीना कोइना मदुगी मायक तो वांगाम बुदि लुएबा इफ मागी पॉलिटिकल पार्टी दुना मोई ngangi बुदु मोखोगी इंडोर्स तोई मोखोगी पॉलिटिकल पार्टी तुगी डिसीजन ने हाइरगदी मदुगी मायक तो कोइ लेने